Manipur lengakna opposition ki MLA sing laikre haina hanagi Chief Minister Nongthoma Birena Fongdor kiba wafam adu yumfam yaudaba amade Ningba Kaibagi wafam ni haina self leader MLA Kaisam Meghachandra na Fongdorakle. Kaisham Sagai Foundation Manipur na sinduna Kaisham Sagai ge afaba mahiru shing okpagi thauram amada wafam masi mahak na Fongdokibane North AOC da leiba Hotel Tamfada ngarang pangthokiba thauram adu da paumi shing na hangba wafam amage paukumpira MLA Kaisham Meghachandra na hai lamdam ashida thokliba mifami pun amade mishimina kaya asiga mari leinana case sing CVI natraga NIA da sinaragani haiba natana lengak na ngashi fawba masak thokpa thabak amata paikhattabana achumba wayel fanganaba ngamdana leire Naga amashung kuki anigi marakta achawa hostage crisis ama thoklaba fawba lengak na tumina leishinduna hostage sing aduge konguliba ngamdana leiriba asimak khwaidagi asonba lengak ama ki khudamne Micham si bagi mashing hengalakpa amadi Manipurgi apunba saktam nomagi kaitarakliba ashina lengak ashida taziningai oidre lengak pa haitraga Congress ta taina bagi thabak asi lepiro nakalamaramda Chief Minister amasong Home Minister mikap tokpiro haina ngarang Manipur Pradesh Youth Congress na Democratic oiba kongjang changsan bada protesters sing faduna lokup ta thamjinba amade makoigi matakta FIR paliba asi laibak tibane kukin narco terrorist sing na khutlai pairaga migot minai chatharakpa fawba Pabangam Draga Democratic Oina could lie Bidena Kongjang Junction Basingda on Siliba Asina, Afaba Amadi Achumba Maikaida Kaidonunda Purapangamloy Haiki. Tauram Aduda Bosem Kosem Amade Shivishna Loba Class 10 Amasung 12 ki examination da, Singtaningai Oiba Mong da Mai Paklak Laba Kaisham Sagage Mahiro Shinda, Manapiduna Pukning Togalaki. Asuk yam dong ngangai ba singje Delhi da chalaga Prime Minister office se official invite away Manipur tang lakpiyo Manipur ki wang tang angpiyo then Bharat ki Rashtrapati da chalaga Congress ki AICC ki president amadi akhoi ki state ki leader mayam ama akhoi aina president oringai da chalakanda piriba member da Manipur da shanti pami innocent praja mayam ama sire then yum kai masing thingam na chage mi 60,000 hen bana relief camp da leire na haina Bharat ki Rashtrapati da ngang da na laiba memorandum pi da na laiba Home Minister da kayarak haiduna laiba si opposition tumin da leire haibsi karigino tawgadaba mina sungtaw tawdraba sarkar sina sungtaw tawraktraba neba sahi ahumse karigumba development ama sima leire haibasi sahi ahum jida jida sungu uraktraba neba aduga opposition compromise tawgure haibati that is very unfortunate amadugi akoigi Ningba Kaibagi Wangang man badung na taweba maramdi ngamdre surrender tawro